Hi viewers, Laija Entertainment na mayam taram na okchari. Ngasi ay mamangda ay na contest amakha photo contest best natural hair. Haibadi phajaba sambu uthokpagi contest amakha sinjakibado adugi ay serial wise mayamgi thagat khiba photo sing adugi ay serial oina maming mathaga lonana ay ngasi gi blog sida ay uchara age masigi mamang ay khajita ina sengtok ba amakha lay madudi aina mamangi aina contest ki laukhokiba matamda date 5 March na last date ni haina ama haikibani adubu aigi subscriber kaya amadagi lam ara padagi request kaya ama torokpadagi aina kitang date 10 fawba extend tawjakibani date 10 fawgi manungda photo sing amasung magi address contact loina thaglakpa singdo khagtang ai laujara matungda date 11 natraga 12 ta ai edit khara tawjare haraga ai upload tawjarake mayam tawbigada bamna contestant amsung subscriber singna mayam gi phajaraba sam aduda mai magi serial gi matung ina maming mathaloi chalep serial 1 2 3 amsung mai maming address ai pija bani photo ka konana pija bani aduda comment tawbiru yari makai comments ta magi khudamana comment aina serial number 2 se serial number 2 se Monica kaure khalase serial number 2 Monica all the best kuma kari kuma comment ama khattang pibiru adom na pambiba adom ne hna khoida ba samgi fajabado yengbire yaraga samgi maitei chanura gi samgi fajaba pun thogal piba oina ina contest asum chumna sinjabani free registration tawbani aduda mayami comment pibiru mai magi apamba ai viewers singna mai gi apamba contestant yaubira gadi serial number 1 khatang haraga ibirakera natraga maming ka konana ibirakera all the best habi rakra natraga best of luck good luck habirakpra natraga yam phajai kariguma comment phajaba comment pibirau yar makhai negative comment di pibiraka adu matang di ai tawjabigunu habta ai gi site gi khurumjari aduga kyamuk matik haiba contestant sina comment yam kyam phangbake haib matuna share like sum tawbiu aduga ai gi channel asisu mayamna sungsoi soidana bell notification su kingdom view subscribe toction view bell notification nambi dragadi ai mathang upload tawjarakadaba adongi price phangbagi matang do oisunu natra anything aina hype matamda khangbi dabasu yai aduna bell icon su soidan namsin view subscribe to view matungi blog sing matungi kaya ama video thaglapa matamda khangbi nabagi damakta adudi fare ai yam matam logda bida mayambu aina aigi site tagi all the best aigi site Laija Entertainment gi mai kai digi all the best haijari aduga amatanga ai haijaramge aigi contestant singje photo konana utringaida adudi 80% amana magi comments kumba ya kyam lakpage habado akhoi masing thijagani aduga 20% amana akhoi gi team member amaka akhoi Laija Entertainment gi team member khaleri aduna first second third se ai khanjagani adu first second third khala matungda first second third sine habado gi oire habakana ai ishama ekoi team chachare haraga masamakta mayumda chalaga first second third ke ai ngamjaba prize khra sum pijagani puning thagu piba oina adus uba fangnabagi damakta aina haijabaduni subscribe tobi patanatana bell notification soidin khingbi phare leijare sida adongi apamba adongi phajabado khambire haraga adona comment phajaba pibiu habadu wafam thamjaraga yengbirasi serial number 1 dagi loinana mieng tabiu